ꯑꯁ ꯄꯥꯝꯃꯨꯏꯌꯦ ꯌꯦꯡꯉꯣꯇꯣ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯃꯅꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯋꯥꯏ ꯊꯔꯥꯛ ꯀꯛꯑꯦ ꯎꯄꯥꯏ ꯂꯩꯇꯦ ꯁ꯭ꯄꯦꯁ ꯂꯩꯁꯜꯂꯛꯇꯔꯦ ꯄꯥꯝꯃꯨꯏ ꯌꯥꯝꯅ ꯀꯔꯤ ꯇꯧꯔꯦ ꯄꯥꯝꯃꯨꯏ ꯌꯦꯡꯉꯣꯇꯣ ꯀꯩꯅꯣ ꯌꯥꯝꯃꯦ ꯐꯖꯅ ꯀꯩ ꯆꯥꯁꯤꯒꯦ ꯁꯤ ꯀꯩꯅꯣ ꯍꯧꯗꯣꯛꯑꯣ ꯁꯤ ꯁꯤꯡꯖꯨꯒꯨꯝꯕꯗꯤ ꯈꯪꯗꯦ ꯏꯔꯣꯟꯕꯅꯤ ꯈꯪꯗꯦ ꯑꯃꯦꯠꯄꯒꯨꯝꯕ ꯇꯧꯕꯗ ꯀꯣꯠꯂ ꯆꯥ ꯌꯥꯔꯅꯤ ꯁꯤꯁꯤꯅ ꯀꯩꯅꯣꯁꯦ ꯂꯣꯏ ꯁꯣꯛꯆꯜꯂꯦ ꯐꯗꯤꯒꯣꯝꯗꯅ ꯐꯗꯤꯒꯣꯝꯁꯦ ꯌꯥꯝ ꯐꯖꯔꯦ ꯆꯥ ꯌꯥꯔꯅꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯁꯤꯗꯤ ꯎ ꯃꯣꯔꯣꯛꯁꯤꯅ ꯀꯔꯝ ꯀꯥꯟ ꯆꯥꯎꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯤꯡꯈꯣꯜ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯪꯒꯥꯝ ꯆꯥꯎꯈꯠꯂꯛꯏ ꯀꯟꯅ ꯄꯥꯈꯪ ꯐꯥꯔꯦ ꯍꯪꯒꯥꯝꯁꯨ ꯇꯣꯅꯤꯡꯈꯣꯛꯅ ꯑꯃꯇꯪꯅ ꯍꯧꯔꯤꯁꯦ ꯐꯖꯗꯤ ꯐꯖꯔꯦꯀꯣ ꯇꯣꯅꯤꯡꯈꯣꯛꯁꯦ ꯍꯧꯒꯠꯂꯛꯈꯤꯅꯤꯅ ꯊꯥꯖꯩ ꯌꯦꯡꯉꯣ ꯍꯋꯥꯏ ꯊꯔꯥꯛ ꯃꯌꯥꯝ ꯍꯧꯔꯦꯀꯣ ꯍꯋꯥꯏ ꯊꯔꯥꯛ ꯌꯥꯝ ꯇꯥꯡꯉꯦ ꯀꯤꯂꯣꯗ ꯂꯨꯄꯥ 400-400 ꯄꯤꯀꯣ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯍꯪꯒꯥꯝ ꯃꯌꯥꯝ ꯍꯧꯔꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯁꯤꯁꯦ ꯆꯥꯏꯅꯤꯁ ꯁ꯭ꯇꯣꯔꯗꯗꯤ ꯃꯀꯥ ꯀꯩꯅꯣ ꯄꯥꯝꯕꯤ ꯑꯃꯗ ꯂꯨꯄꯥ 500 ꯄꯤꯔꯗꯕꯅꯤꯀꯣ ꯑꯗꯣ ꯌꯨꯝꯗ ꯍꯧꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯀꯨꯏꯅ ꯆꯥꯅ ꯌꯥꯔꯅꯤ ꯍꯪꯒꯥꯝ ꯌꯦꯡꯉꯣ 2 ꯑꯗꯒꯤ 3 ꯋꯥ ꯁꯤꯗꯤ ꯆꯥꯎꯔꯦꯍꯦ ꯑꯗꯒꯤ ꯁꯤꯗ ꯃꯌꯥꯝ ꯍꯧꯔꯦ ꯃꯌꯥꯝ ꯑꯗꯒꯤ ꯌꯥꯝ ꯐꯔꯤꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯣ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯅꯤꯀꯣ ꯌꯦꯡꯉꯣ ꯁꯤꯁꯨ ꯍꯧꯔꯦ ꯐꯖꯅ ꯑꯗꯒꯤ ꯉꯥꯏꯈꯣ ꯎꯠꯂꯛꯀꯦ ꯃꯊꯪ ꯎꯠꯂꯛꯀꯦ ꯁꯤꯗ ꯍꯪꯒꯥꯝ ꯁꯤꯗꯁꯨ ꯍꯧꯔꯤꯀꯣ ꯃꯈꯥꯗꯁꯨ ꯍꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯗ ꯀꯩꯀꯩ ꯍꯧꯒꯦ ꯍꯥꯏꯔꯛꯀꯦꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯍꯪꯒꯥꯝꯁꯤꯗꯤ ꯈꯤꯇꯪ ꯇꯥꯔ ꯀꯥꯏꯗꯨꯅꯤ ꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯈꯤꯇꯪ ꯑꯗꯨ ꯀꯩꯅꯣ ꯆꯥꯏꯅꯤꯁ ꯀꯦꯕꯦꯖꯅꯦ ꯆꯥꯏꯅꯤꯁ ꯀꯦꯕꯦꯖ ꯍꯪꯒꯥꯝ ꯅꯠꯇ꯭ꯔꯣ ꯍꯪꯒꯥꯝ ꯅꯠꯇꯦ ꯁꯤ ꯀꯩꯒꯤꯅꯣ ꯇꯤꯟ ꯆꯥꯔꯤꯁꯦ ꯈꯪꯗꯦ ꯅꯍꯥꯟ ꯑꯩ ꯇꯤꯟꯕꯨꯗꯤ ꯅꯣꯏꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯦꯡꯉꯣꯅꯦ ꯁꯤ ꯍꯟꯗꯛ ꯌꯦꯡꯉꯣ ꯍꯧꯔꯛꯄꯗꯤ ꯆꯥꯔꯔꯣꯏ ꯇꯤꯟ ꯌꯥꯝꯅ ꯁꯤꯈ꯭ꯔꯕꯅꯤ ꯑꯩꯅ ꯊꯥꯕꯅꯤꯀꯣ ꯐꯗꯤꯒꯣꯝꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯐꯔꯦ ꯐꯗꯤꯒꯣꯝꯁꯦ ꯑꯩꯅ ꯃꯔꯨ ꯂꯩꯔꯛꯄꯅꯦ ꯗꯦꯠ ꯃꯤꯟꯁ ꯂꯤꯇꯔꯦꯂꯤ ꯑꯩꯅ ꯃꯔꯨ ꯂꯩꯕ ꯃꯥꯅ ꯊꯥꯕ ꯌꯦꯡꯉꯣ ꯐꯗꯤꯒꯣꯝꯁꯦ ꯅꯍꯥꯟꯈꯩꯗꯤ ꯃꯀꯥ ꯁꯥꯡꯅ ꯇꯣꯛꯑꯦ ꯍꯟꯗꯛꯇꯤ ꯐꯖꯅ ꯍꯧꯔꯛꯑꯦ ꯊꯦꯡꯀꯐꯨꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯐꯔꯦ ꯍꯥꯏꯕ ꯁꯤꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯌꯥꯝ ꯇꯥꯡꯉꯤꯀꯣ ꯐꯤꯟꯂꯦꯟꯗꯗꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯀꯤꯂꯣꯗ ꯂꯨꯄꯥ 400-400 ꯄꯤ ꯑꯗꯨꯒ ꯑꯗꯨꯁꯨ ꯀꯩꯅꯣ ꯐꯥꯔꯃꯔꯁ ꯃꯥꯔꯀꯦꯠꯇꯒꯤ ꯄꯣꯔꯛꯄꯅꯤꯀꯣ ꯑꯗꯨꯁꯨ ꯑꯗꯨꯒ ꯅꯣꯔꯃꯦꯜ ꯁ꯭ꯇꯣꯔꯗꯗꯤ ꯐ꯭ꯔꯣꯖꯟ ꯑꯣꯏꯅ ꯌꯣꯜꯂꯦꯕ ꯑꯗꯣ ꯁꯤꯗ ꯑꯃ ꯂꯩꯔꯦ 2 ꯑꯁꯣꯝꯗ ꯑꯃꯒ ꯍꯧꯔꯤꯀꯣ ꯁꯤꯁꯦ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯕ ꯐꯠꯇꯦ ꯍꯥꯏꯕꯅ ꯊꯤꯟꯕꯤꯔꯔꯣꯏꯒꯦ ꯍꯥꯏꯗꯤ ꯑꯇꯩ ꯄꯤꯅꯥꯇꯤꯁꯨ ꯂꯩꯔꯦ ꯄꯤꯅꯥꯇꯤ ꯎꯠꯂꯛꯀꯦ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯑꯩꯈꯣꯏꯁꯦ ꯄꯥꯂꯛꯁꯦ ꯕꯣꯏꯜ ꯇꯧꯔꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯗꯗꯥꯅ ꯂꯩꯕꯅꯦ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯅ ꯂꯩꯕꯗꯣ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯒ ꯁꯤꯗ ꯐꯗꯤꯒꯣꯝ ꯑꯃꯁꯨ ꯂꯩꯔꯦ ꯐꯗꯤꯒꯣꯝꯁꯦ ꯆꯥꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯑꯇꯩꯅ ꯔꯣꯁ ꯁꯤ ꯃꯌꯥꯝꯁꯤꯗꯤ ꯂꯩ ꯉꯥꯛꯇꯅꯤꯀꯣ ꯑꯗꯒꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯁꯤꯒꯤ ꯇꯣꯅꯤꯡꯈꯣꯛꯁꯦ ꯌꯦꯡꯉꯣ ꯑꯃꯇꯪꯅ ꯍꯤꯡꯉꯤꯁꯦ ꯐꯅꯌꯥꯝ ꯃꯁꯥꯗ ꯊꯥꯕꯅꯦ ꯁꯤꯁꯦ ꯑꯃ ꯆꯣꯡꯈꯠꯂꯛꯑꯦ ꯀꯥꯏꯗꯅꯣ ꯁꯤꯗ ꯆꯣꯡꯈꯠꯂꯛꯏꯁꯦ ꯁꯤꯗ ꯑꯃ ꯆꯣꯡꯈꯠꯂꯛꯄꯗꯣ ꯀꯥꯏꯅ ꯁꯤꯈ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯁꯤꯔꯝꯃꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯤꯁꯨ ꯌꯥꯝꯅ ꯐꯔꯦꯀꯣ ꯁꯤꯁꯦ ꯄꯥꯝꯕꯤ 3ꯗꯪ ꯄꯣꯔꯛꯄꯅꯦ ꯃꯔꯥꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯖꯅ ꯍꯧꯔꯦ ꯁꯤꯅ ꯀꯩꯅꯣꯗꯨꯅꯦ ꯃꯌꯥꯡꯇꯣꯟ ꯁꯤꯒꯤ ꯕꯥꯁꯤꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯈꯩꯁꯤꯗꯤ ꯂꯩ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯩꯒꯤꯁꯤꯅ ꯏꯟꯗꯣꯔ ꯄ꯭ꯂꯥꯟꯈꯩꯅ ꯗꯗꯥꯅ ꯂꯣꯏ ꯄꯨꯊꯣꯛꯑꯒ ꯃꯄꯥꯟꯗ ꯊꯝꯃꯦ ꯍꯋꯥ ꯅꯨꯡꯁꯤꯠ ꯆꯥꯍꯜꯂꯣꯏꯅ ꯌꯦꯡꯉꯣ ꯁꯤ ꯂꯤꯂꯤꯁꯦ ꯌꯥꯝꯅ ꯐꯖꯩꯀꯣ ꯃꯌꯥꯝ ꯁꯥꯠꯇꯣꯔꯛꯑꯦ ꯁꯤꯁꯨ ꯃꯌꯥꯝ ꯍꯧꯒꯠꯂꯛꯑꯦ ꯁꯤ ꯀꯩꯕ ꯃꯣꯟꯁꯇꯦꯔꯥ ꯍꯥꯏꯕꯗꯣ ꯁꯤꯗꯤ ꯈꯪꯗꯦ ꯃꯃꯤꯡ ꯑꯩ ꯁꯤꯅ ꯀ꯭ꯔꯤꯞꯄꯔꯅꯤꯀꯣ ꯁꯤꯁꯨ ꯐꯖꯗꯣꯔꯤ ꯁꯝꯃꯔ ꯑꯃ ꯐꯖꯔꯅꯤ ꯋꯤꯟꯇꯔ ꯂꯥꯛꯑꯀꯥꯟꯗ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯗꯕꯅꯤ
Okay. Ngasi dukan thong lolammoidra. Thengna hangni haibane. Okay. Oh, papa da junam hola. Karino, 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 karisi. Mire. Okay, nu var det. Let's go! Fish 보겠고. 칼을 너무 매는 색깔이 가자리다니 하지. 또 먹으려고 만들. 오케이. 내가 여기 이걸로 컬리즈 새끼는 좋아하니까. 네. 오케이. 꼬치가 너무 이거. Oh my god. 짠들 한개 완전. 오케이. 피시야 암돌이들이. 이게 왜? लो hold them up and yeah look at wait mama pure yeah okay sudaga pig sudaga yo re 여기 fish 먹으시나 해볼까? 오케이 갑자기 농사 우비야 내만 했다 밥먹는데 부실래 마기 만나면 생매하지 그래서 아직 상트릭 상에 마반수 시세 뭐이 칭도 베르데 받았니까 마반지 컴몰래 콧나 줄 라마 방문한테 말하면 뭐이 통나오 시당 항야야 뭐 시기 뻗지 항배야 돼 두기 거의 누아있더래 시행만 ngasi chak to ga ibani je evening da keno to ha ko thojen tholapani ko ma ju shuti ne gi shuti ne ngasi maram di mid summer day hai je si ngasi moi gi shuti le ba du gi lak pani si da garden na ma da सिगी मफम जाई इकोई कोई दना लाखरे को आई वीडियो दसु थागत जगी बने दो सिजना तो साइड तगिनी को चंगी से मोय तो न तो है इसी मोय नाकन द लेग साइड लाइक am फजा मफम ने तो लई जो am सालम में आई खरा मारी रे दुगा होय हला को देख सला
ꯁꯝꯃꯔꯗꯗꯤ ꯂꯩ ꯂꯩꯅꯗ ꯌꯥꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯃꯣꯏꯒꯤ ꯋꯥꯜꯗ ꯍꯧꯕꯁꯨ ꯑꯗꯨꯝ ꯍꯦꯛꯑꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯃꯤꯒꯤ ꯒꯥꯔꯗꯦꯟꯗ ꯍꯦꯛꯄ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯒꯤꯗꯤ ꯅꯨꯄꯥꯅ ꯂꯣꯏ ꯇꯧꯕꯤꯀꯣ ꯀꯥꯏꯗꯩꯅꯣ ꯇꯧꯋꯦ ꯃꯇꯩ ꯃꯅꯥꯎ ꯌꯣꯛꯅ ꯂꯩꯅꯗꯤ Beach hooray! Asa sila yung chatlingay. ꯅꯨꯡꯁꯥꯁꯦ ꯍꯦꯛꯇ ꯄꯦꯟꯒꯩꯗꯤ ꯁꯥꯏꯀꯣ ꯑꯗꯨ ꯋꯦꯗꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝ ꯁꯝꯃꯔꯗ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯅ ꯁꯤꯗꯗꯤ ꯃꯤ ꯃꯌꯥꯝꯁꯦ ꯁꯝꯃꯔ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯅ ꯉꯥꯏꯅꯩ ꯑꯗꯨꯗꯨꯅ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯋꯥꯏꯠꯀꯩꯁꯦ ꯐꯤꯅꯤꯁ ꯃꯆꯥꯈꯩ ꯐꯤꯟꯈꯩꯁꯦ ꯂꯣꯏꯅꯃꯛ ꯁꯝꯃꯔ ꯌꯧꯔꯗꯤ ꯍꯦꯛꯇ ꯅꯨꯡꯁꯥ ꯊꯤꯔꯒ ꯍꯤꯞꯄꯒ ꯃꯃꯥꯏꯁꯦ ꯐꯨꯒꯩ ꯂꯩꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯐꯣꯇꯣ ꯅꯝꯕ ꯂꯥꯛꯄ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯠꯂꯣ ꯑꯗꯨꯝ ꯊꯠꯂꯛꯀꯦ ꯍꯥꯏꯔꯕ ꯆꯞ ꯃꯥꯟꯅꯩ ꯀꯩꯝ ꯐꯖꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯩꯈꯣꯏꯔꯣꯝꯗ lavender ꯁꯤꯁꯦ ꯁꯝꯃꯔꯒꯤ ꯐ꯭ꯂꯥꯋꯔ ꯍꯥꯏꯔꯤꯅꯦꯀꯣ ꯀꯩꯍꯥꯏꯕ ꯁꯤꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯗ ꯀꯩꯅꯣ ꯆꯍꯤꯒꯤ ꯑꯗꯨꯝ ꯁꯥꯠꯀꯗꯕ ꯂꯩ ꯀꯔꯝ ꯀꯔꯝꯕꯅꯣ ꯄꯦꯔꯦꯅꯤꯌꯦꯜꯒ ꯇꯧꯗ ꯑꯗꯨꯗꯣ ꯇꯥꯛꯑꯦ ꯑꯣꯖꯥꯅ ꯄꯜꯂꯛꯂꯣ ꯁꯤꯕꯣ ꯅꯠꯇꯦ ꯂꯩꯅꯦ ꯃꯤ ꯃꯌꯥꯝ ꯄꯤꯛꯅꯤꯛ ꯇꯧꯅꯔꯤꯀꯣ ꯔꯣꯁ ꯍꯧꯔꯦ ꯔꯣꯁ ꯁꯥꯠꯂꯦ ꯌꯥꯝ ꯁꯥꯠꯇ꯭ꯔꯤꯗꯣ ꯁꯥꯠꯇ꯭ꯔꯤꯌꯦ ꯁꯤꯗꯤ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯂꯥꯛꯄꯗꯣ ꯀꯩꯅꯣ ꯑꯣꯒꯁ ꯑꯣꯒꯁꯇ ꯁꯥꯠꯀꯗꯕꯅꯤ ꯍꯜꯂꯁꯤꯔ ꯁꯟꯁꯦꯠꯇ ꯑꯣ ꯁꯤꯁꯤꯅ ꯑꯩꯅ ꯑꯦꯄꯜ ꯇ꯭ꯔꯤ ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ ꯑꯅꯤ ꯍꯧꯔꯤꯁꯦ ओमेना पू है पुरपुरा ओमेना पू सियो सेमजे ꯁꯤ ꯑꯩꯅ ꯅꯍꯥꯟ ꯂꯥꯛꯄꯗꯗꯤ ꯂꯩꯒꯤ ꯂꯩ ꯉꯥꯛꯇ ꯂꯩꯍꯧꯕꯅꯦ ꯁꯤ ꯌꯦꯡꯉꯣ ꯁꯤꯁꯦ ꯔꯣꯁ ꯍꯧꯕ ꯍꯧꯔꯛꯑꯦꯀꯣ ꯃꯈꯜ ꯁꯨꯔꯦ ꯑꯦ ꯑꯗꯨ ꯌꯥꯔꯤꯉꯩ ꯅꯦꯠꯂꯨꯅꯨ ꯍꯦ ꯁꯤ ꯃꯐꯝꯁꯦ ꯄꯨꯡꯉꯥꯡ ꯉꯥꯡꯗꯣꯏꯅꯦ ꯍꯥꯏꯕ ꯌꯥꯝ ꯐꯖ ꯆꯥꯅꯕ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯌꯥꯝ ꯂꯩꯕꯅꯦꯀꯣ ꯉꯥꯅꯨ ꯃꯊꯤ ꯌꯥꯏꯅ ꯗꯥꯗꯥ ꯁꯣꯟꯗꯗꯤ ꯂꯣꯏꯔꯅꯤꯌꯦ ꯂꯩꯇꯔꯦ ꯑꯩ ꯊꯥꯖꯒꯦ ꯍꯤꯔꯣꯏꯟ ꯁꯥꯔꯒ ꯅꯝꯕꯤꯔꯛꯎꯔꯣ ꯍꯣꯏ ꯊꯤꯜꯂꯣ ꯄꯥꯏꯌꯣ ꯎꯗ꯭ꯔꯕ ꯅꯝꯃꯦ ꯎꯔꯦ ꯁꯤꯗꯤ ꯀꯩꯅꯣꯒꯤ ꯐ꯭ꯔꯦꯟꯁꯀꯤ ꯄꯔꯗꯥ ꯑꯗꯨꯗꯩ ꯂꯧꯊꯣꯛꯏꯔꯥ ꯐ꯭ꯔꯦꯟꯁ ꯁ꯭ꯇꯥꯏꯜꯅꯦꯒ ꯍꯥꯏꯗꯥꯏꯅꯦ ꯋꯤꯟꯗꯣꯗ ꯊꯦꯠꯄꯗꯣ
That. So cute. She's just singing. Boat over. Sauna lại tôi xin sauna. Nhưng mà đi có gì thế? 우수 우대 맞다. 일단 좀 더 좀. Cũng nó mà lại chắc nhìn hỏi. Này làm lu bên này con thiên đầm này. Dạ đây em. Nhà ngon hả có gì ghê. Ngọt. 뚱 색깔도 시대 카마가 많이더라. 시대 nga 파리쇼. Many Juhannus celebration program called the phone to see door. Number the girl and wait or come to the Jesse. I number the girl I become the Shidami bonfire to go in so pung up and ta baga she said may ta doing ko and the midsummer session my daughter celebrate because the drama and the getting ngay but what in hey chắc thôi đấy, khi nên có anh ở sai thì cái mình hay để cái nó sẽ midsummer đấy, chắc hi đi khỏi để đi sang ba cái hay để nó đi này longest day of the year, Nico, cái gì tất khăng ngay, ya phải để Juhannus mình đi chắc khăng, đó là năm mươi bên này, năm mèo xéo. Mi mèo xì giềng lại mua. Nhà em thích là kìa. Mi sải câu rồi lại. Today we are having tea party. What is the special occasion today? Today we are going to take. We got this cranberry juice and iced tea
And it's written see-through. Now that means it's lemonade. Okay, my question is why we are celebrating today? What is the day? Yeah, Monesko Paiba. What does that mean? Mika Monesko Paiba on. Tanan ole sonuntai. No, tanan on Lontai, mutta tanan on Juhannus Paiba. Tanan on Juhannus paida. Yeah. That means we got oranges, we got So many things. so many things, and this is for me a sauce for the momos. What is it? Oh yeah, okay. Oh, Is it momos? yeah. Let me see the momos. one, this two spread on it. Do I make it? One category can be male, another can be female. And one can be adult, one can be kids. Or female. Yeah. You have this. But it has nuts. It has nuts. What's this fee? You're not joining the game. Mint. कोई बात नहीं. खा लो. Is it spicy? No. She's saying when you said you are not joining us. I mean, it's okay. We will have tiramisu together. You have this. You could come at it. Yeah. There is this. Okay. Ready, steady, go. Down, deep. Quarter, now. Okay. You want me to help you? Yung mechanico. The picnic tawri na khoi ma'am. Ni dadagi magi office khoi laga ngang isamu hawgare sida makata. Sisa khoi gi front yard ni ko building ki mamang da lei. Anam building loi mamang da lei ka sumaina garden macha ngang sana fam sa. Okay, ngasi di siya dala siyang jaragi. Am nungay kare. Mayam showing me all choy na video say nungay de hebira mo ko. Anyways, so I dala siyang jaragi ngasi di matang na say bye bye.